इसिंग इचाउ थोए इचाजिंगना CRP आर्मी बोक्ता कल्लिबा पुथोकना पोदना पमदना इसिंग इचाउ अदु याम कन मतमदा करम सेंटर फोर्स लागा मखोय CRP कनिगे अदुसु अरामबाई इचाचिन कनिबने थारमेदा हौरखिबा खंगौदबा इरांग अदु मणिपुरगी लेंगाकना मतिक चादबा अमदि सिक्युरिटी सिना मतिक चादबदगी थोरखिबा क्राइसिस अदुदा अखोगी मैतेगी युम मै थारकपा अमदि नुपी अनांग मथोंग मनंग खंगना हलकपा इमुंगदा तुमने लेजबा हनुबी थवाई हिंगगनी थोरखिबा हनुबुक्ता मैनिंग दे लंगथिलगा नमदना मै थादोकपा असुगुमलबा अखोइदा लाल हौरैबा कुकी टेररिस्ट सिंजे मखोइ सिंना हौरपा लानसिदा इचाजिंगना angam mathana puthokna mama akhoina maitai akhoi bu kandaba yade mani bu kandaba yade ijati kandaba yade haidana laik tamduna chara wandana mama da keja dana mapa da keja dana lai bicha jingdo akhoina makhoi bu ma thai thangtokna angam manong mai lau angam mathang lau puthoga maitai kandaba yade leibak kandaba yade ijati kandaba yade na somthokna isa mayamna lakpani khoibani tokdana nan thengnagi ba adugumba thawai na pon thapi khiba mayam su yaw khara icha jingni damakta masisu mama akhoi chu lepi adubu hauji lairiba sarkar su ngai re central government su ngai re 2025 ki da tarik kun February ki tarik kun da nakhoi gi laibak se akhoi na nga ani nakhoi gi khulai thado natraga ti gas myam palagani haidana isa jingdo akhoi na thendana makhoi na nga ani haidana ha se ma gi compound da governor na mama mayam da wasatuna isa na sa mayam se akhoi na nga age khulai thado halo aina kalgomba mata kes paloi haidana mama mayam sakhi oiribani matamdidasu pithohala matungda akhoi khatang inge haibadi akhoida kukinda terrorist landarakte haiduna akhoina ngahakang matam khara ingna leiragasu nagarondasu amu hauraibani adubu akhoi maitaidadi kapa yumai thaba amadi mi hatpa tawraktare haina tang ingna leire aduga haujik amu majati gi damakta masagi lainingi damakta leiraba isa arambai chingjubu amu kes padinduna mathang pharakpase mama akhoina suya yaningde matamduda isa jingna migi maitegi yumda kautada leiba yumduda mapa manau mayamba saklaba mangata thangna ka hatpa matamduda central force kaidoga legige manipur state police tungai le commando tungai le faure na leiba mayamje hojik isa arambai phari ba kangu se enai da sinari ba kangu se enari korban ba khangba natte akhoi maitai police khangga taibani toma ka wisa ho ko tumi ko habje makhoi na taini na khoi ju khada khangu na khoi gi damaktani na khoi batamdu kaidogi na khoi na terrorist da hathibra thengnagibra odal phangde nang tolok pamu bodagi nangi thabak pamu bodagi na jati bu hne yengite matamdu da isa jing thawai kuba ta hatul lang thengnagibani matamdu da thokibani khungak pache khungak pale ram pote khungak pa thoki pache matamdu da thokibani khungang angatana isa jing na aramai tin sendana isa jing de soiba yade mani bu ngak tabi yade namana chat kandabi yade ijat ya mangi madu punamaktu aramai isa jing na ising isau thoe isa jing na CRP army bokta kalliba puthokana podana pamdana ising isau adu yam kan hamatam da karam center force laga mokoi CRP kanige adusu arambai isa jing kangi bani aduna hojik isa jing phaba yam thuna lepu isa mayam kainagi bagi kaya mai thagiba kaya ma phumba hakiba kaya ma kaiba mayam sigi mai chap loidri hojik akhoi kitang inge hajabe wani mama mayang thamoida mai sudana leiri hoi mayum da chai thmira kanu mama khudimak manipur da leiba maya pai bi maya ma khudimak inong nang lal amlak kani yam thuna kuda ka tokpiyu ngarang mak naga isinau taruk hakiba makak aga magi mawa phab da yawi ba masak khangaba mana masak ujaraba mi du bokta hudo mi thilla bokta phaba ngamdaba india government center government khoina kari gi damada khoi isa arambai sai ani thuppa legi bi hoju da kes boka kari gi phab ri bodo hoki di kana phawna suda la ga sugi da mada mi hali ba mi matu ka iba thunga ko bijai yana khaliba thunga ko bijai yana hari bani hoji se madu ko madi phada kari gi damada masagi thawai ki na masagi macha machu machan macha ngang na bana phulai laga araiba thangta pairaga lanthingariba isa jing ho ju phaba se bo suya yaningde mama wa di myam na khoi suya yaningde aduna masi yam thuna thubada tokpiyu natragadi manipur nau na mai amuk chaklakani arambai phaba yaoi khunga ba phaba yaoi arambai phaba yaoi aduga loina na MLA manti mandon acho sana khoisu isa jing de ithin pisin da yawi bani na khoi di ka doi pharoi na khoi na pikhiba na khoi na ithin pikhiba na khoi na inghen gi baju akhoi khangi bani mama kunamak
ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯀꯩꯗꯧꯕꯒꯤꯗꯤ ꯐꯥꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯇꯧꯍꯜꯂꯨ